ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯥꯎꯁꯪ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯅꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯎꯁꯪꯒꯤ ꯃꯤꯡꯗ ꯅꯍꯥꯁꯤꯡꯅ ꯑꯕꯦꯔ ꯇꯩꯕ, ꯅꯤꯁꯥ ꯆꯥꯕ, ꯏꯁꯤꯡ ꯍꯩꯕ ꯇꯧꯕꯤꯒꯅꯨ ꯕꯤꯗ꯭ꯌꯥꯅꯟꯗ꯫ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯤꯡ 2012 ꯍꯧꯅ ꯂꯦꯞꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯊꯥ ꯑꯁꯤꯒꯤ 18ꯇꯒꯤꯅ 12 ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯄꯥꯎ ꯄꯨꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯉꯁꯤ KACꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯨꯈꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯀꯪꯂꯥꯒꯤ ꯋꯦꯁꯇꯔꯟ ꯒꯦꯠꯇꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯝꯊꯥꯕ ꯑꯗꯨꯗ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯎꯁꯪ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯤꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯕꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯟꯅꯕ, ꯑꯕꯦꯔ ꯇꯩꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯕꯤꯒꯅꯨ, ꯃꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯛꯆꯥꯡ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯅꯍꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯀꯪꯂꯩ ꯃꯦꯒꯥ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯌꯥꯎꯁꯪꯗ ꯑꯕꯦꯔ ꯇꯩꯅꯕ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯃꯥꯡꯅꯅꯕ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯁ꯭ꯄꯣꯔꯠꯁꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯌꯥꯎꯁꯪꯒꯤ ꯃꯤꯡꯗ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯀꯌꯥ, ꯑꯕꯦꯔ ꯇꯩꯅꯕ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡꯅꯁꯨ ꯍꯣꯠꯅꯕꯤꯔꯤ, ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤ ꯌꯥꯎꯁꯪꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯨꯊꯠꯄꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯅꯁꯨ ꯀꯪꯂꯩ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯄꯥꯡꯊꯣꯛꯅꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯂꯥꯂꯣꯡ ꯖꯥꯅꯔꯛꯄ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯥꯏꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯈꯤꯕꯗ BJPꯅ ꯁꯤꯠ 32, NPPꯅ ꯁꯤꯠ 8, JDUꯅ 6, NPFꯅ 5 ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ 3 ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯤꯈꯜꯒꯤ ꯔꯤꯖꯜꯠ ꯑꯁꯤꯗ BJPꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯉꯝꯈꯤꯕꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯑꯦꯂꯤꯁꯟ ꯀꯜꯆꯔ ꯉꯥꯛꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯈꯔꯒ ꯄꯨꯟꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯌꯥꯔꯤ꯫ ꯃꯃꯥꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ NPP ꯍꯟꯗꯛ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯈꯤꯕ ꯇꯥꯔꯤ꯫ NPP ꯁꯦꯟꯇꯔꯗ BJPꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯄꯥꯔꯇꯤ ꯑꯣꯏꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯆꯠꯃꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ NPP ꯑꯃꯁꯨꯡ BJPꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯂꯩꯈꯤꯕ ꯑꯗꯨꯅ ꯍꯟꯗꯛ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯅꯔꯛꯈꯤꯕꯅꯤ꯫ JDU, NPF ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯁꯤꯡꯗꯤ ꯁꯣꯏꯗꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎꯔꯕ ꯌꯥꯏ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ 3 BJPꯗ ꯁꯧꯒꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ BJPꯗ ꯂꯩꯉꯥꯛ ꯁꯣꯏꯗꯅ ꯁꯦꯝꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯒꯦ, BJP ꯃꯅꯨꯡꯗ ꯐꯝ ꯑꯁꯤ ꯃꯨꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯊꯥ ꯑꯁꯤꯒꯤ 13ꯇꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ BJP ꯃꯅꯨꯡꯗ N ꯕꯤꯔꯦꯟ ꯑꯃꯁꯨꯡ TS ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯎꯔꯦ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯀꯦꯝ ꯇꯧꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯎꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ ꯍꯩꯁꯤꯡꯅ ꯊꯦꯝꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯍꯤ 5 ꯆꯨꯞꯅ N ꯕꯤꯔꯦꯟꯅ ꯂꯩꯉꯥꯛ ꯄꯥꯏꯈꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ N ꯕꯤꯔꯦꯟ ꯑꯗꯨꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯁꯥꯝꯗ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯒꯤ ꯃꯍꯨꯠ ꯍꯟꯗꯛꯇꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯃꯗꯨꯃꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ ꯇꯤꯀꯦꯠꯇ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ TS ꯕꯤꯁ꯭ꯋꯖꯤꯠ, ꯋꯥꯏꯈꯦꯝ ꯆꯥꯟ ꯃꯃꯤꯡ ꯄꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯅ ꯀꯅꯥꯕꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯧꯁꯤꯜ ꯄꯥꯏꯈꯠꯂꯛꯀꯅꯤ ꯊꯥꯖꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯅꯥꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ NPPꯗ ꯚꯣꯠ ꯄꯤꯈꯤꯕꯁꯤꯡ ꯂꯩꯉꯥꯛꯀꯤ ꯀꯥꯟꯅꯕ ꯐꯪꯍꯜꯂꯣꯏ ꯑꯦꯁ ꯔꯥꯖꯦꯟ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ NPPꯒꯤ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯍꯜꯂꯣꯏ ꯍꯥꯏꯅ AC ꯑꯁꯤꯗꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯁꯣꯔꯣꯛꯈꯩꯐꯝ ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯔꯥꯖꯦꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ NPPꯗ ꯚꯣꯠ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯆꯍꯤ 5ꯒꯤ ꯑꯣꯏꯅ NPPꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯁꯥꯡ ACꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯕ ꯌꯥꯕꯒꯤ ꯔꯥꯏꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯅ ꯂꯝꯁꯥꯡꯒꯤ MLA ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ KFPAꯒꯤ ꯃꯤꯔꯦꯞ
Kim New Mai Park Pagi, Haragduna Mai Kafkiva, Su Kederani Fare. Hokiba Tang Tara the Taragani Toishu, Manifo Legislative Assembly Mikal Gifal, Hokiba the Cycle Kenrada, Ogi People's Alliance KPA, Mirip, Kim New Hangs Mai Park Pagi Harok Tamba Pongdokuna. No may round cap, Masin Kantana, Blame Fair Tokiba, Su the Ladybug, Kia Aregi Kederani, Pare Ire. Fresna from Bubawi Matungina di Kim New Hangs in the Mikal the Mai Park Pagi. The Gamnom designated Gamaya the labor, Lumtim places that Kiva Harok no Pagi process aduda. KRA Amazon KRA Yugi Kedani sang the Washing as a wa, no missing shin that do not made on Gap Blame Fair Toki. Adugum but no make up to not Harok no Iva. Pongtok Pagi Marakadu the Mikal the Bai Pakiba, Kim New Angsi Jamna, Bedori really Adosaki, Tautoga Maritlan cycle police assessment IFC Makada, Togan Ba Efer Lokutan investigation Chatapa Hoke. Loinana Kangpopi Police Ki SV Srimati Amritas Nagi Supervision Makada Cycle Police Station Ki Ose. NJ Anthony Sureski Command Loinana Cycle Police Station Local Patabaki. Manung Chana Konito Suba Assam Rifle Cycle Force Kosamana Away Kapagi Tauto the Senari Baki Arege. Kangpopi 1 number 12 Tagi David Hangsing Saikun Gataret Apopala Kitraba. Lalchat Hangsing Amazon Lupasiki Keder Nagalingi Parent District. Lilen Balas dagi Psychoson Hangsin sa hikun tragamapan apopa. Lelam hangsing asinong tilpung amagamakay ta matam da pare hairi. Makatarak pa ato papaw umadana. India ki misal Pakistan da tasin kibagi wathok sa thoragli. Pakistan na su India kafsin bangami Imran Khan. India na kaf kiba misal na soybeda ki Pakistan da tasin kibagi thoktoki matang da Prime Minister Imran Khan na su India da misal kafsin bangami. Ato pa pungning father ka lay kibani hana fangdokre. Prime Minister Imran Khan hadak da thokiba incident asing matang da warol pira dun hai kibada India na kaf kiba misal amma technical gu ena asoy balai pidagi Pakistan da tasilaki India na su thokdok atu ki matang da noai ta ba fangdokre ato mai ma Pakistan ki side misi mina thogan ki de haire India ki Defense Ministry na su thokdok atu ki matang da inquiry sa tharagani hai krabani incident atu ki matang da han buina warol pira dun Imran Khan hai kibada India ki misal utar Pakistan ki Mian Chanuna Tasla Krabamatong da Pakistan na sumatugi pa hum pira na Pakistan na su India da misal kapsin bayay at amoy namag Pakistan na di misal adu kapsin kivani ay na Prime Minister Imran Khan na fangdoki. Punjab ki Hafizabad district da pangthok ba public rally amda warol pira na Prime Minister Imran Khan na wafumasi fangdoki bane. Pakistan ki joint of voice na mahagi makto no confidence may hugdad na Imran Khan na wafumasi fangdoki bane. Prime Minister Imran Khan na makatan hai kibada laibak asina defense ki damagda siyam sa na lay. Aikon leba kasi bungak sena da bagi damak tamatik sa pamapanggal kali. Prime Minister Imran Khan na wafam basi phongdok tringi pamang da Pakistan ki Foreign Office na thang tunamit da phongdok ki wafam mamadadi. India na misal kapsula ki bagi thautok adu ki matang da phongdok lipo wafam peningai oide. Pakistan ki Punjab province na misal adu tasila ki bane. Thautok adu ki matang da manik chumbo wafam amakhangdok na bagi damak joint group tawna na pataksin ke. Pakistan na di India da incident adu ki matang da chumbo wafam khangdok na joint group am bagi propose taw khrabani aire. Yemen da angang lising tara chanirom asiana nangre. Sayi teritom ki mamang dagi yamna kanalan thokiba Yemen da angang lising tara chanirom siba sokpa nangre ani UNICEF ki pau amana haire. Iran na support to Shia Muslim militant group hauthi na legak sasan pasin ki badagi thokiba tamtiba civil war asida ta sengna. Sigiba amasung sokiba angang masing di yamne na yamlagani aina thajari. English gani kun watu da lan jamna kansila kraba matung da chaliba sahi asida su hena aruba maung amado irakli. Sahis da lan jamna kansilak wagi iroina nam hausa dagi hauduna lakwa mawangda agang sina khwaidi ki hena awabatari hani Yemen da UNICEF ki mhut wariba Philip Dwap Milena thadokiba awarol amada haige sahi asiga ahan batha ani asi khakta da Yemen gi mafum kya da angang ni fuga tari sikre natraga na sonai gre Yemen gi mafum pudimakta hingsa amasung awabata ba habasi tuina thotupa thodok waire Baza maso angang sing ingtan lay na nabagi damag political gi yana ba mo purak pahapasi yam na darkar wari ana UNICEF ki warol adu ta fangdoki awi beda content sing asigi maru iba pau khara asibu pau dam zariba mani local news YouTube channel amadi Facebook page asidagi yang biri ba punamba khota ga zari channel sana tum da kana abadi subscribe to bi tribesan subscribe to bir mo loina like in the share to su ka bi kunap namak pu amuk hanna thaga zari